Pausi de Yumpo Maroiba Pau Karab de Taujari, BJP Sougatpasingdana Cheng kg.10 Congress Sougatpasingdana Cheng kg Manga Pirakpadagi Miyam Mei Houna Saonare. Wangjing 10 Kendra polling number 34 by 37 Punrai Awang Laikai, Cheng agent Nangasi Ayuk Cheng Amasung Awai Yen Badamisang Mikai Nine Yele. BJP Sougatpasingdana Cheng kg.10 Aduga Congress Sougatpasingdana Cheng kg Manga Pirakpadagi Miyam Mei Houna Kre. Miyam na Lagatil GP ki Pradhan MD Waroisin ki Yumda Cheng Awaising Adu Pusinduna Thamlaga Wakat Kre. Hiramasigi Matang da Pradhan ki Yumda Pomising Unaba Amada MD Abdul Kobam Yu Amana Haike. Punrai Awang Laikai polling number 34 by 37 ki agent MD Khan Nangasi Maki Yen Pamtoko Cheng Amadi Hawaii Yen Kiba Aduda Mi Amaga Satung Manana Pibidre Yen Bamatam da Mapam Ani Tok na Yen ki Mapam Ani Tok na Karigi Yelibuno Hanglubada Mapam Amana BJP Sougatpasingdana Aduga Mapam Amana Congress Sougatpasingdana Airake Aduga BJP Sougatpasingdana Cheng kg.10 Congress Sougatpasingdana Cheng kg Manga Piram Ke Magna Hai Cheng Yen Bada Asan Mirai Nine Yeliba Asi Karigino Haina Hangladuna COVID-19 ki Pibam Thokpa Hana Piramba Cheng Adusu Loi Krabra Haina Su Hanglakle Piriba Asi Napsagi Satung Natabra Haina Su Hangladuna Hiram Asiki Matangda Marilay Nabasin Achumba Pichar Tawina Basum Hangnapel Tauke Cheng Ruby Hamizal Beckham Kobi Amana Hai Cheng Chak Yen Bada Isamisa Naibasi Pamjade Ajen Yelba Cheng Asi ex MLA Paunam Project ki Purit Kaudagi Pibani Ibire Matang Sahidagi BJP ki Mida Cheng Pigani Congress the Cheng Piroi Hirakle Cheng Yen Bada Congress BJP Haiduna Ani Thokna Piba Amade Awaba Matam Sida Isamisa Naina Tabak Tawasi Pamde Chapmana Bamiyang Amada Tambiba Pame Hiramasiga Marilay Nabasingna Mediang Chambiu Hainam Haknamakata Ke Pradhan MD Waroisin Haike Haujik Timioi Kran Aingunda Wakalaklabinena Cheng Yeliba Asi Ayakna UCP Duna Yelibani Namatau Karamna Yelibano Niam Chumna Yelibra Haibadusu Yangsin Lagane Rajnitina Amarom the Tamlagan Niam Chumna Yen Bigadabane Cheng Yen Pam Amada Ani Tokna Piduna Ahantana Me Antabam Yang Jambibasi Jumde Atopapau Amadana Electricity Rights of Consumer Rules 2020 Draft Rule Pudokre Matam Changhandana araiba Maongda Connection Louba Yaragadouri Modi Lengak na Yamna Historic Oipa Maongda Consumer Singi Khanba Electricity Rights of Consumer Rules 2020 Draft Rule Pudokre Rule Asina Consumer Sing na Meigi Connection Louba Matamda Yamna Laiba Maongda Louba Yaragadouri Pau Asina Hai Union Power Ministry na Policy Asi Puthok Laduna Miyam na Awat Apa Amadi Wakalon Kaya Phongdorok na ba September 13 Pau Madam Pikre Draft Policy Asi Kimatung ina Consumer Sing da Meigi Connection Asi Subnagi Document Ani Khak Pichinduna Kilowatt Tara Pawbagi Connection Tahulakadori Mai Connection Tawada Numit Tarit ni Pawbagi Manungda Loisin Gani Bill Thibada Lupalising Amadagi Hauraga Thibada Online da Thigani Hairi Policy Asigi Matung ina Subdivision Kudingi Consumer Anina Dragon Ahum Yauduna Nungai Tabakaya Kananaba Consumer Grievance Redressal Forum Semgani Mai Connection Loxilabasu Solargi Mai Sinaba Musingdi Pro Consumer Haina Kaugani Amadi Toll Free Call Center Amasulagani Hairi Nakalamarom NSCN-IM na Intelligence Bureau ga tha amarom wari sakraba matong amuk center ga formal oina wari sarabay yai Nagagi rebel group oirba NSCN-IM na interlocutor aran rabi ga janada ba kaya phone utkraba matong Intelligence Bureau ga tha amarom informal oina wari saraki ba ga loinana center ga amuk nauna indonaga pistol ki wari makhat sa tharba yai aina agency ki pau amana aire Pawasina Hai Pistol Asi Matam Sangna Torokpana Waroisin Ama Lakpat Naga Miyam na Pamle Amadi Wari Sanaba Asida Naga National Political Group RNPG Suit Now na Saru Yakiduna Satripa Talk Asiki Matangda Wafam Kaya Pangtok Pet Laikre Haujiki Wariba Pibam Siki Matanga Masak Maming Taktok Nintaba NSCN-IM Gilusing Ba Amana Hai Haujik Intelligence Bureau Gi Informal Oina Satripa Talk Asi athubada Loisin Lagani Formal Oina Center Ka Amadi NSCN-IM Gi Chairman Q Toko Yauna Lusing Bakyaga Wari Saba Hauragani Wari Asi athubada Waroisin Ama Laklagani hairaduna Naga Miyam na Pamle Apambasing Thunglagani Aike Aroibada content sing asigi maruba pau khara se pau damjari pa Manipur local news YouTube channel amadi Facebook page asidaki yengbiri pupna mo pathaga chari loinana channel asila tomda kanara badi subscribe like and share tawba kawiganu punama po amukhanna thaga chari